Jordan gi hair vitalizer ga hair oil gi maramda thagat kibani aduda nungchiraba aigi followers amadi viewers miyamna comment da kamaina sijinnage sijinnabagi muong du so khitang haibira u ana comment se miyam la ai aduna ai sijinnabagi muong du khitang miyam da haijage ahan bada koina hair vitalizer do kokta sam kok tumthok poloiraga sisi ahan bada sisi taibi gedabani itaibi muongse mana taibiraga samse mana khara paibi gedabani massage tawbi gedabani sisi minute ani muk sumaina paibiu asigi Jordan gi hidak se amyam comment da sum yam lai ahan sing hui dada sing adegi uncle se dum sam yam da so hangai adubu chahi nifu hen kiba yankai umpu oi kiba singidi masi sam amuk murakpagi chance yam neme adubu chahi 35 dagi kun kuntra nifu marakta laibasingidi yamna kanai yamna effective oi isa so ai dum paijari imanaba khara so dum pairi masi yam kanai yamna positive result se dum phangi aise masi na bottle mari manga sure manga subar mani anda kisina dum paire atopa ai thau atopa paidre si dum pai adu samdit ken basu yam phai sam ken de adagi lupo su dum phai adagi aigi samse khara dum ngawram mani adugo dum positive result se dum phange yam phajai aina di yam no phare ana dum season naraga lai miyam da pharam da bi ai miyam comment da su lai season nare sik phatte khote ana hairu so dei adugo hoi miyam da amada sanaba da sanaram da su yai adumakti ai haiba ngamde adugo sahi angang oina sahi 35 ding sa ha do si manga sorry sahi 35 dagi nifu 35 si marakta lai bising di yamna kanai samse amuk murakpa yabagi chance yam lai aduga si sumaina meni ani muk paiba loiraga ngasai gi hair oil do sisu Jordan gi hair oil ni sisu mukka koksida thau taiba dumaina thau ni sisi Jordan gi ni hair oil ni mai thau to patai ba cha manai masidi thau ni mai taibiro mai na sijin na bani